Jiribam district angang ahum yauna miyoi nipan kuki militant sing na hat kiba adugi matangda same kiba JAC amade lainga kawari sanaduna yanaba ama purakpadage asi bahakchang lauragani haire hakchang sing adu lauraba matung hayeng Jiribam ge ningsing khulda lairol chalagani haina misi asigi matangda same kiba JAC na fongdorakli Jiribam bauparada laiba all Jiribam Maira Paibige office ta JAC against the brutal killing of 8 innocent civilians amade JAC against the brutal killing of Kundrakpam Athoba and serious injury of Kaisam Bisan Anina Punna Sinduna Pangthokiba Paugi Mifamamada JAC against the brutal killing of innocent civilians ki convener Y Sanjoyna November 13 da Jiribam district ke Borobekra subdivision gi manung chanba Borobekra police station da kuki militant sing landa rakhiba mafam adumakta da micham ani hatlambata natana apikpa angang yauna miyoi taruk faduna pukraga mihathi na hatkiba bo yaningdaba fongdokpa oina Manipur da lairiba tongan ba miyamna khongjang kaya changsilakhe misi asigi matangda JAC ama semki Miyamgi Kongjangda Jiribam dagi naha amasu laikidre amana aruba fibam da laikanaduna lairi hairi convener asina makha taraduna mihat asigi matangda su JAC ama semduna mihat asibu yaningdaba fongdoke loina na ngarang numidang JAC gi mihut singa lainga kawari sanaduna condition kharada yanaba purakhibane yanakhiba wafam aduda kuki militant singna apikpa angang yauna miyoi taruk faduna pukhraga mihathi na hatkhiba aduda January basing NIA da sinaduna athuba matamda faduna chairak piba sikraba miyoi singi imung manungda matik chaba ex gratia piba lainga ki thabak hapa thodok asida hakthengna na January ba Mar village volunteer singbo laingak na terrorist ni haina lauthokpa asine masigi mathakta khunrakpa mathauba misigi matangda January ba special combat ki senior SP Sanjanbam nectar Tabak tagi lauthokpa amadi laikhidrabagi imungda lainga ki thabak hapada yanakhi hairi victim oiba family dugi laihoriba imung manung aduda suitable oiba government job amam review haina JAC side tagi thamjabani hoyi Manipur government side tagi sisu maga sanaba yaba kano se soidna tawrani haibagi hoida thambire mathakta thamiba point mari se kaigumba सरकार की गवर्नमेंट की साइड की सिंगमोय हाइरगदी अखोय असी भागचांग लौजरोय हेना हाइजबनी अदुबु मोयगी साइड की मोइन मरी मक मोइना लोइनमक थबक ओइन ओंथोकपिरकनी हाइना जीसी का गरांग अखोय ऑन कॉल दा वाइ सनाजकी अदु माना पुनमक से थबक ओइना पांगदोकने बिगी अखोयगी मियामदा थाजब पीबगी मतुंगिना अखोय असी भागचांग असे हाइम अखोय लक्षण जगने